ꯐꯖꯅꯤ ꯅꯨꯡꯗꯥꯡꯗꯗꯤ ꯋꯥꯡꯉꯤꯁꯦ ꯂꯣꯏꯔꯦ ꯃꯣꯏ ꯍꯝ ꯋꯥꯡꯉꯤꯁꯦ ꯂꯣꯏꯔꯦ ꯍꯦꯜꯂꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤꯀꯣ ꯉꯁꯤ ꯕ꯭ꯂꯣꯛ ꯑꯃ ꯄꯨꯅ ꯂꯥꯛꯆꯔꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣꯕꯀꯣ ꯑꯗꯨꯝ ꯃꯇꯦꯛ ꯃꯇꯦꯛ ꯅꯝꯖꯕꯅꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯪꯅ ꯑꯩꯒꯤ ꯍꯁꯕꯦꯟꯁꯨ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝꯅꯦ ꯑꯩꯅ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯊꯤꯟꯕꯗ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯄꯦꯟꯗꯜ ꯀꯩ ꯀꯔꯥ ꯁꯨꯝ ꯀꯥꯏꯗ ꯀꯩꯀꯩ ꯁꯥꯕꯗꯨꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯎꯏꯅꯀꯣ ꯎꯕꯗꯨꯒ ꯑꯩꯅ ꯁꯨꯝ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯅꯝꯃꯒ ꯃꯌꯥꯝꯗꯁꯨ ꯁꯦꯌꯔ ꯇꯧꯒꯦꯅ ꯅꯝꯖꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯤ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯃꯈꯥ ꯇꯥꯅꯀꯣ ꯍꯧꯖꯤꯛꯁꯦ ꯃꯣꯔꯅꯤꯡꯅꯤ ꯍꯥꯏꯕꯗꯤꯀꯣ ꯕꯥꯔꯣꯒꯤ ꯆꯥꯛ ꯊꯣꯡꯉꯒꯦꯅ ꯑꯩ ꯍꯧꯒꯠꯂꯦꯕꯀꯣ ꯑꯩꯒꯤ ꯍꯁꯕꯦꯟꯁꯨ ꯂꯥꯛꯀꯅꯦꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯦꯕ ꯆꯥꯛ ꯊꯣꯡꯕꯁꯦ ꯑꯗꯣ ꯉꯥꯗꯤ ꯂꯧꯍꯧꯗ꯭ꯔꯦ ꯃꯥꯁꯨ ꯑꯛꯇꯥ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯄꯅꯤꯅ ꯍꯋꯥꯏ ꯊꯣꯡꯉꯦ ꯖꯦꯔꯨꯝꯒ ꯍꯋꯥꯏꯒ ꯊꯣꯡꯕ ꯑꯩꯒꯤ ꯁ꯭ꯇꯥꯏꯜꯗꯣ ꯑꯗꯨꯒ ꯊꯣꯡꯉꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤꯗꯨꯅ ꯁꯣꯏꯕꯨꯝꯅꯦ ꯃꯌꯥꯝ ꯁꯣꯏꯕꯨꯝꯗꯣ ꯐꯖꯅꯗꯤ ꯁꯣꯏꯕꯨꯝ ꯑꯣꯟꯗ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯎꯁꯣꯏ ꯁꯣꯏꯕꯨꯝ ꯃꯅꯝꯗꯨ ꯌꯥꯝꯅꯗꯤ ꯅꯝꯗ꯭ꯔꯤꯑꯕꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯔꯤꯅꯦ ꯃꯁꯣꯔꯤꯒ ꯇꯧꯔꯒ ꯏꯔꯣꯟꯗꯣꯏꯅꯤ ꯑꯗꯨꯃ ꯑꯗꯣ ꯁꯤꯒ ꯂꯩꯔꯦ ꯃꯌꯥꯝ ꯑꯩꯅ ꯀꯥꯝ ꯈꯣꯠꯇꯅ ꯄꯨꯝꯅꯃꯛ ꯇꯣꯉꯥꯟ ꯃꯣꯔꯣꯛꯁꯦ ꯄꯨꯊꯣꯛꯑꯒ ꯐꯖꯅ ꯃꯦꯠꯈꯥꯏꯔꯦ ꯑꯗꯨꯒ ꯃꯌꯥꯡꯕ ꯑꯩꯒꯤ ꯍꯧꯕꯗꯣ ꯑꯗꯨꯒꯤ ꯃꯌꯥꯡꯕꯗꯨꯁꯨ ꯈꯔ ꯍꯦꯛꯑꯦ ꯃꯇꯣꯟ 3-4 ꯀꯛꯊꯠꯂꯛꯑꯦ ꯑꯗꯨꯒ ꯎꯁꯣꯏꯁꯤꯒ ꯃꯦꯠꯇ꯭ꯔꯣꯕꯅꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯔꯝꯃꯦꯕꯀꯣ ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝꯁꯨ ꯃꯈꯥ ꯇꯥꯅ ꯑꯩ ꯕ꯭ꯂꯣꯛꯁꯦ ꯍꯁꯕꯦꯟꯁꯨ ꯂꯥꯛꯑꯦ ꯃꯊꯦꯜꯒꯗꯤ ꯌꯥꯝꯅ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯆꯥꯛ ꯈꯥꯏꯗꯣꯛꯑꯒ ꯆꯥꯃꯤꯟꯅꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛꯅ ꯅꯨꯡꯗꯥꯡꯒꯤ ꯃꯨꯛꯅꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯍꯁꯕꯦꯟ ꯂꯥꯛꯑꯕꯅꯤꯅ ꯉꯁꯤꯗꯤ ꯃꯆꯥꯅꯤꯄꯥꯅꯁꯨ ꯆꯤꯛꯀꯟ ꯆꯥꯅꯦꯅ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯆꯤꯛꯀꯟ ꯂꯧꯔꯨꯔꯦ ꯃꯥꯅ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯣꯡꯕ ꯍꯧꯒꯠꯂꯦ ꯑꯗ ꯑꯩꯁꯨ ꯑꯉꯥꯡꯒꯤ ꯀꯩꯅꯣ ꯑꯦꯛꯖꯥꯝꯅꯤꯅ ꯂꯥꯏꯔꯤꯛꯁꯦ ꯍꯧꯖꯤꯛ ꯇꯥꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯃꯇꯦꯛ ꯑꯃ ꯅꯝꯒꯦꯅ ꯅꯝꯃꯤꯅꯦꯕꯀꯣ ꯍꯧꯖꯤꯛ ꯃꯥꯅ ꯁꯤꯒ ꯃꯆꯨ ꯃꯔꯣꯏ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯑꯁꯤꯅꯤ ꯅꯣꯔꯃꯦꯜ ꯁꯨꯝ ꯁꯤꯝꯄꯜ ꯆꯤꯛꯀꯟ ꯀꯔꯤꯗꯨꯅꯦꯕꯀꯣ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯤꯃꯤ ꯍꯥꯞꯆꯤꯜꯂꯅꯤ ꯃꯆꯨꯁꯦ ꯀꯂꯔꯁꯦ ꯐꯖꯔꯦ ꯋꯥꯎ ꯏꯟꯖꯥꯡ ꯃꯆꯨꯁꯦ ꯐꯖꯔꯦ ꯑꯩꯅ ꯊꯣꯡꯉꯤꯅꯤ ꯉꯁꯤꯗꯤ ꯍꯥꯎꯗꯣꯔꯤ ꯃꯌꯥꯝ ꯐꯖꯅ ꯃꯆꯨꯁꯦ ꯐꯖꯩ ꯍꯥꯎꯔꯅꯤ ꯏꯟꯖꯥꯡꯁꯦ ꯂꯣꯏꯔꯛꯑꯦ ꯃꯆꯨꯁꯨ ꯌꯥꯝ ꯐꯖꯔꯦ ꯑꯩꯅ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯃꯇꯦꯛꯇ ꯃꯅꯥ ꯂꯧꯔꯦ ꯍꯥꯏꯗꯤ ꯃꯥꯅ ꯊꯣꯡꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯉꯥꯏꯍꯥꯛ ꯑꯣꯠꯍꯧꯔꯤꯅꯦꯕꯀꯣ ꯑꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯅꯨꯡꯗꯥꯡꯒꯤ ꯗꯤꯅꯔꯗꯤꯀꯣ ꯍꯟꯊꯔꯦ ꯁꯤꯅ ꯍꯥꯎꯗꯣꯔꯤ ꯉꯁꯤꯗꯤ ꯐꯖꯅ ꯍꯥꯎꯔꯅꯤ ꯐꯖꯔꯦ The next day. ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯦꯛꯁ ꯗꯦ ꯑꯣꯏꯔꯦ ꯃꯌꯥꯝ ꯃꯣꯔꯅꯤꯡꯅꯦꯕꯀꯣ ꯃꯣꯔꯅꯤꯡꯒꯤ ꯚ꯭ꯌꯨꯁꯦ ꯌꯥꯝꯅ ꯐꯖꯩ ꯑꯗꯨꯏ ꯃꯊꯛꯇ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏ ꯉꯁꯤꯗꯤ ꯋꯦꯗꯔꯁꯦ ꯅꯣꯡ ꯆꯨꯕꯒꯤ ꯏꯪꯊꯅꯅꯦꯀꯣ ꯑꯗꯨꯗꯨꯅ ꯑꯩꯁꯨ ꯆꯠꯅꯤꯡꯉꯦꯅ ꯑꯩꯁꯨ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯗꯨꯝ ꯏꯆꯥꯅꯨꯄꯥ ꯁ꯭ꯀꯨꯜ ꯊꯤꯟꯕꯒꯤ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯁꯤꯒ ꯒꯦꯠ ꯁꯥꯍꯧꯔꯤꯗꯣ ꯎꯕ꯭ꯔꯥ ꯃꯌꯥꯝ ꯍꯥꯟꯅꯒꯤ ꯄꯨꯔꯥꯅ ꯁꯥꯏ ꯕꯤꯀꯥꯁ ꯑꯣꯏꯔꯝꯕꯗꯣ ꯑꯗꯨꯒꯤ ꯁ꯭ꯀꯨꯜ ꯃꯅꯥꯛꯀꯤ ꯒꯦꯠꯅꯤ ꯑꯗꯨꯗꯣ ꯑꯗꯨꯒ ꯍꯣꯂꯤ ꯀ꯭ꯔꯣꯁ ꯃꯅꯥꯛꯇꯁꯨ ꯒꯦꯠ ꯑꯃ ꯁꯥꯒꯠꯄꯒꯤ ꯀꯟꯅ ꯇꯧꯔꯦꯕꯀꯣ ꯑꯁꯤ ꯁꯤꯜꯆꯔꯗꯗꯤ ꯍꯥꯏꯗꯤ ꯁꯤꯜꯆꯔꯒꯤ ꯔꯣꯗ ꯄꯨꯝꯅꯃꯛꯇ ꯃꯥꯒꯤ ꯄꯦꯟꯗꯜ ꯂꯩꯕꯁꯤꯡꯗꯣ ꯒꯦꯠ ꯁꯥꯅ ꯐꯖꯅ ꯆꯥꯎꯅ ꯇꯧꯋꯤꯅꯀꯣ ꯃꯌꯥꯝ ꯑꯗꯨꯗꯣ ꯍꯧꯖꯤꯛꯇꯩ ꯍꯧꯒꯠꯂꯦ ꯃꯌꯥꯝꯁꯦ ꯁꯥꯕ ꯑꯗꯨꯅꯤ ꯑꯗꯣ ꯑꯁꯨꯝ ꯆꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯄꯣꯟꯖꯣꯟꯒꯤꯗ ꯄꯨꯖꯥ ꯆꯥꯎꯅ ꯂꯥꯠꯄꯗꯣ ꯀꯩꯅꯣꯗ ꯕꯤꯜꯄꯥꯔꯗ ꯑꯗꯨꯒꯤ ꯃꯌꯥꯝ ꯑꯗꯨꯒꯤꯁꯨ ꯆꯦꯡꯍꯜꯂꯛꯀꯦ ꯁꯤꯁꯦ ꯀꯩ ꯁꯥꯔꯤꯕ ꯍꯧꯅꯦ ꯄꯨꯔꯥ ꯑꯣꯝꯁꯤꯟꯈ꯭ꯔꯦ ꯌꯥꯝ ꯐꯖꯔꯤ ꯐꯖꯅ ꯃꯅꯨꯡꯗ ꯀꯩꯅꯣꯝ ꯇꯧꯔꯝꯒꯅꯤ
ꯍꯧꯖꯤꯛ ꯑꯃꯨꯛ ꯏꯆꯥꯅꯨꯄꯥ ꯁ꯭ꯀꯨꯜꯗ ꯊꯅꯝꯃꯒ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯈꯣꯏꯁꯦ ꯕꯤꯜꯄꯥꯔꯒꯤ ꯄꯨꯖꯥ ꯂꯥꯠꯄꯗꯣ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯉꯨꯁꯦꯅ ꯀꯔꯤꯃꯥꯏꯅ ꯍꯟꯗꯛ ꯁꯥꯒꯦꯅꯀꯣ ꯅꯍꯥꯟꯃꯨꯛꯀꯤꯗꯨꯗꯤ ꯃꯌꯥꯝ ꯂꯟꯗꯟ ꯕ꯭ꯔꯤꯖ ꯁꯥꯏꯅꯀꯣ ꯍꯟꯗꯛꯅ ꯑꯃꯨꯛ ꯀꯔꯤ ꯁꯥꯏ ꯌꯦꯡꯉꯨꯁꯦꯅ ꯂꯥꯛꯏꯅꯦ ꯍꯧꯖꯤꯛ ꯑꯗꯣ ꯁꯤꯒ ꯂꯝꯕꯤꯁꯤꯒ ꯑꯩꯈꯣꯏ ꯏꯁꯤꯡ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯏ ꯃꯌꯥꯏꯗ ꯃꯟꯗꯤꯔ ꯑꯃꯁꯨ ꯁꯥꯅ ꯂꯩꯍꯧꯔꯤ ꯀꯔꯤ ꯃꯟꯗꯤꯔꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯃꯒꯨꯟ ꯀꯟꯕ ꯏꯁꯣꯔ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅꯁꯨ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯅꯤꯡꯅ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯅꯝꯃꯛꯑꯦ ꯁꯤꯒ ꯑꯃꯨꯛ ꯀꯔꯤꯅꯣ ꯁꯥꯏꯅꯗꯒꯤꯁꯦ ꯐꯖꯅꯤ ꯅꯨꯡꯗꯥꯡꯒꯗꯤ ꯌꯥꯝ ꯋꯥꯡꯉꯤꯁꯦ ꯂꯣꯏꯔꯦ ꯃꯣꯏ ꯍꯥ ꯋꯥꯡꯉꯤꯁꯦ ꯂꯣꯏꯔꯦ ꯆꯤꯡꯅꯦꯕ ꯌꯥꯝ ꯐꯖꯩꯌꯦ ꯃꯌꯥꯝ ꯐꯖꯗꯣꯔꯤ ꯐꯖꯅ ꯁꯥꯔꯛꯇꯣꯔꯤ ꯂꯣꯏꯗ꯭ꯔꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯜꯂꯛꯑꯦꯕꯀꯣ ꯍꯜꯂꯛꯑꯒ ꯑꯁꯤꯁꯦ ꯑꯁꯤꯒ ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯀꯨꯞꯅ ꯊꯝꯃꯤꯁꯦꯀꯣ ꯑꯁꯤꯁꯨ ꯗꯨꯔꯒꯥ ꯏꯃꯥ ꯕꯤꯜꯄꯥꯔꯒꯤꯅꯤ ꯁꯤꯁꯨ ꯑꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯦꯠꯇꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇꯅꯦꯕꯀꯣ ꯑꯗꯣ ꯑꯁꯤꯒ ꯑꯃꯨꯛ ꯑꯗꯨꯝ ꯌꯦꯡꯉꯨꯁꯦꯅ ꯁꯤꯒ ꯑꯃꯨꯛ ꯆꯪꯉ ꯌꯦꯡꯉꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯅꯦꯕꯀꯣ